ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ House Tengasi demand for grant listing ani kunumdoi kunmari ki oina tongan ba demand taruk ki apunba sanfam lupa crore listing ahum sumna humfadara taret listing mari fadara mapan pass tokre State asigi lomi singna har fangway habiki mi pai ba tobiganu hauzik urea bag lak ama henna leire haina agriculture minister thongam biswasit na thazba pikre State asida migrants singi changsilakpa amadi saidang fam loriba asigi thingnaba CM na thobu oidina review meeting pangthokre Nongan ba misiga mari lenana sem kiba JAC da nipilof mangana sawatkre chena ba miyoi suna faji fawa asibag sang loroi lauthokre North East ki state ahum magta hanagi chief minister Singh amuk hanamai pakre Tripura amadi Nagaland BJP na ano lalong yat pa hokre News mi tabariba singbu jan mabamna khurumjari huzik pau sandokna pizari ngasi Manipur Legislative Assembly ki budget session da senba chahi lisingani kunumdoi kunmari ki oina demand taru ki apanba sanfam lupa crore lising ahum sumna humfadara taret lakh humfadara taret lising mari fadara mapan demand for grant oina state asigi finance in charge chief minister longdomba birena house ta putok laba matung khanaduna pass tawkre ngasi house na pass tawkraba demand sing adudi environment and forest lupa crore chatret tara lakh humfadara ni thoi lising mari fadara Marifu manga panchayati ras lupa crore chamaya kaitarok lak marifu lising nimfunitoi horticulture and social conservation lupa crore marifu tarok lak yangkai lising humfu manga tourism lupa crore chahum marifu taret lak yangkai mari lising tara minorities OBC amadi scheduled caste lupa crore chatrok nimfu matoi lak humfu mari lising marifu mari amasong relief disaster management lupa crore marifu manga lak humfu tarok lising kontrani pani ngasigi voting on demand for grant discussion sing the opposition MLA K Mega Sandra Singh MLA K Ranjit Singh MLA TS Lokeshwar Singh Amatsong MLA Okram Suryakumar na tongan ba cut motion sing bukhatuna khanaba sida saruyaki Manipur Legislative Assembly ki budget session ngasigi ahoba matamda Minister in charge of Health and Family Welfare Dr. Sapam Ranjan Singh na report of the Comptroller and Auditor General of India on performance audit of selected district hospital in Manipur for the year ended 31 March lisingani taramapan paper house to table toki ngasigi session asigi oina question and answer session house to lor batungda oinam assembly constituency gi MLA Irengbam Nalini Devi na mahot minister gi pungning jingsiladuna hauzik athapa khungang singdage ayuk angan bada Imphal Khwaramban Kaithel da manama sing purakjuna yona ba hona bada mari lene ba authorities singna akakna ba matam pi da bada gi thengnariba khudong chadaba kaya thengnariba singi matang da calling attention pukhalaki matung tarakpada chairman of the committee on public undertaking Manipur Legislative Assembly MLA LM Khotena 15 report of the committee on the report of the Comptroller and Auditor General of the India for the year ended 31st March 2019 amasung chairman of the committee of privilege and ethics Manipur Legislative Assembly MLA Nishikant Safamna 36 report of the committee for the year 2022-23 Singi committee report Singh House representation Tauki Lamdam asigi lomi singna har fangloi habiki mi paibat leibiganu hauzik urea bag lak amarom lengdana leiri lomi singna mathau tarakumatamda har pina basu thorang paikhale haina agriculture minister thongam biswajit na haikre ngasi Manipur Vidhan Sabha gi wahang pahongi matamda MLA K Ranjit na hanglaki ba wahang gi pakhum piraduna minister biswajit na haike mamang chahida Imphal Ziri lambida irang thong yakidaba amadi lambi thong southok Satok sasinda kudong chadaba khara mayuk nakibana har matam chana purakpa ngamkidabagi awaba mayuk nakibani hauzik lenghana lomi singda matau karamna har sing phangadagi habigi matang daso mari lenaba singa wa tanaba loire thabakta onthok lagani matang
Laurakkidamak mathau taba harsing pibinaba Centralgi Mari Lenaba Ministry Singda Haizakre State Lengaki Maiketikiso Urea metric ton listing kuntra pinaba Haizabamatamda metric ton listing kun pinabagi ayaba pirakle award passing atuna NEDO dagi launabaso kangalak le haike. Minister da wakata na haiki niyam kaina lamdam asida har pusilakpagi police na phavagi thaudok singlei madu matungda thoktena basu thorang lokhale lomi singna su mathau taba har sing adu khakta maklobagi mahuta henzine loksin bagi haina bisu leitabanate aduga har yoliba singna su makhoigi pot loikhraga loire habigi matagom hektamak yonbagi thawong sing chatharamba thingnare pumnamak sing asi thoktena balenga ki maikedi ki thorang su lokhale haiki. Panchayat amadi local body ki mikhal pangthok na ba state cabinet na waref law krabaso hauzik fawa pangthok tana ye thok tuna thamle democracy chat palewak ni miam na khanba mihut na lengak paibani habasi lengak asina kauthok pagum tawre haina opposition ki MLA Karen Chitna nungnang ba phungtok paka loina karamba matamda panchayat amadi local body ki mikhal pangthok adagi haina RDNPR Minister da Hankre ngasi Manipur Vidhan Sabha da tongan ba demand taruki sanfan pass down ba house da Chief Minister na pukalaki demand sing adugi manungda demand number 19 Environment and Forest, demand number 38 Panchayati amadi demand number 48 Relief and Disaster Management da cut motion thamladuna MLA Karen Chitna haiki Gram Panchayat ki matam asi mamang choi ki October 12 da matam loikre matam loidringai mamang da form ki state cabinet mi famna choi adugi September amadi October tha da Panchayat amadi Municipal Corporation ki Mikhal pangtok na baware flow ki maduso pangtok tre handak da form ki state cabinet mi famna so choi asige March amadi April tha da Mikhal pangtokani haina ware flow ki bani masi soidana pangtoka tawri bara hauzik March thani mathang dana April tha haibdu soidana laklakani hauzik fawa election ki matam leptri ECI de ki soya ba lawdri masi karigino matam amuk geithoka tawri bara haike MLA Karen Chitna makata na demand number 19 Environment and Forest ki matang da thamladuna Imphal City yauna mafum kaya da sengdaba nungsit chitle ising nungsit senglakta na maram oiraga leina tina kaya pokningai oire Furit angauba ama numit nini sunali laga chatpa yadre ufuna loire masi kohan naba honabada Environment and Forest ki thaudang chauna lei haike Forest ki matang da palladuna mahagna haike Forest Department asi Meet udre mana tadre umangdagi u yadana putoki bada tumina leire asumna tawrabadi chai mangagi manungdadi umang leiroi umang koktuna ulalonba asida lenga ke sakti leiba mioi sing yaubadagi forest ke staff singna athingba piba ngamdrabara habiki chingna basu leire masi lenga na yengsinba chumkani haike Yumlo nariba tongan ba state sing amadi thangnaba leivak singdagi naron da changsilakli ba migrant sing amadi hauzik state asida changsafam lauduna leriba chapchana masak khangdok na ba Chief Minister N Biren na mari lenaba singda pautak pikre Chief Minister Nongthombam Biren sing na ngasi ayuk mahaki official residential bungalow da chair lauduna pangthoki ba mifam aduda Chandel Charchanpur Tengnopal Kamsong amasong Farazol District ki mari lenaba District Administration sing amasong District Police ki makok thongpa official da lamdam asida illegal oina changsinduna leriba migrants singi verification tawbaga loina identification tawna ba pautak pikibaga loina lokhatliba thabak sing adugi matang da review meeting amaso pangthokre hari review meeting aduda Chief Minister na ain kaina changsilakliba migrant thingnabagi damak state government na Manipur government maga tainaba ngamkhai paringda police station Tramari Sengot Sagale, Masi Hek Saba Loiba Matau Tohonduna, Ain Kaina Changsilakliba migrants sing asi soidana thingba ngamlagani haike. Nungsina binupiga punna chatminaki ba kwakatel konjeng awang leikai dagi akoizam nongan ba mihata cheneri ba khudingmak faduna matik chaba dandi pije foba asibak sang lokiroi haina apunba Manipur kanba imalov amkil gi president Loremba mungan bina paumi singda phongdokre amkil ikal WASADV Poire Lemeral Kanglamai Salai upon Banupi Lamzing Love Amadi Nongan Bamisiki Matang the same Kiba JAC Mihut Sing Yauna Manipur Press Club the Pangto Kiba Paugimi from that Loremba Mungan Bin High Nongan Bamisi Asiki Matang the Lengak Asina Tumin the lesson by Yaroi Ngasi Fawa Misi Asida Chena Bamihat Passing Hausik Fawa Lengak Asina Fawangam the Bahibasi Yam the Live of Tibani Misi Asida Chena Vadagi Father Kaisum sang the Lake Rabi Sonyagi
macindagi su mihat sida chena ba miyoy sing khangba ngamkhrabani nungan ba mihat asida chena re ba miyoy khudingmak Manipur lengak amadi NACN IM na atubada thidok laga mihat pada pigadaba dandi chap chana pibiu sikraba miyoy ni khumlakpa ngamlaroi matagum achum aran khangdana pangang ngangbiganu isu asi sel khara piraga tumina laisenba yaroi asugumba aki tuzung ningai oiba thagdo kaya so mamangda kaya rak thokiba laikre maram asina misi asigi chena ba khudingmak suna fagatuna miyam khangna akanba dandi pibiu masina tragadi asibak sang lowdabata natana lamdam sigi mafam kaya da amukta thokidriba maongda akanba khongjang sangsilagani haina so amkilgi president lorembam nganbina phungdoki ima oina pamiba adu oiba taragadi makoi si saba dandi pibiu aduga makoi si mihat panina mihat pagi phasi tauba natre haiga na mapunchi chupa life imprisonment piba sini koi mayam na pamiba si maside ima sing na pamiba aduga athuba matam sa si thagatana sab sabe kapsal lokha pirakta ba taragadi mama koi na Manipur gi praja khudingmak ima khudingmak khome harakanda haijarakanda Saba ay di matungda amon na tolok na ba minung silay na hatigi habag tok na ba duga jaat kaya bagi po si tok na ba amatoy bagi lising purang na bagi hona bada ay mama sing sa orba tawdang lawra kanda ay akan ba kung din sang silak na ni Kumza lisangani sumna tarukta small proxy vote SP capsule johum khumpuga konen na PS na fakiba nupa amangarang special just NDNPS first track court FTC Manipur na under section 22 of NDNPS eki makada mara leide haina lauthokre loidena court asin accused adugi sentence hearing haying Mars Mari da pangthuklagani hari court na mara leide haina lauthokraba nupa adugi maming MD Sikandar Joy Nifumari apokpa MD Nasir Lilong haino mukhongdagini mark in kumza lisangani sumna taruki July tara taruki ayuk pung tara midi yang khairam taba matam adugi narcotic affairs of border NAF PS ke osina luching ba police team amana lilong haino mukhongda patrolling chatuna duty tawringai da MD Sikandar plastic khau paiduna lakpa thengna ki adubu NAF ki gypsy gari ubada chena ba honaki adubu NAF ki team na tanadana mafum aduda faki MD Sikandar na purakli ba plastic khaudu check tobo matamda Spursmo Proxivon SP capsule chom kuntra fagat pangam ki ma ki mathakta na PS na FIR number 878 clause 7 2006 na PS under section 21 clause B NDNPS Act registered toki na PS na accused MD Sikandar ki mathakta charge sheet file tawduna matam adugi special judge NDNPS Manipur gi court ta thangal laba matung hariba court asina Lisangani tarani pangi September tara tareta accused MD Sikandar gi mathakta NDNPS eki under section 21 clause B ki makada charge frame tawduna case asige trial chathaduna lakibani tungda case asi dispose tawna gi damak special judge NDNPS first track court Manipur da transfer tawrakibani case asige trial chathaba matamda state ki site special PPA Nilakumar amadi accused person gi oina advocate RK Gopal na makoi gi written argument sing court asida submit tawraki court na nakal animaki submission tarabamtung record leiba material sing kopna yenglam matung prosecution accused asigi matakta ningtina proof tawbaga loidina accused asigi matakta NDNPS eki under section 21 clause bigi makada siri maral asi proof tawre hana lawbaga loidina accused MD Sikandar asi NDNPS Act under section 21 clause bigi makada maral leide haina ngarang open court amada accused asigi mamangda lauthoki aduga court asini accused asigi sentence hearing haying Mars Mari da pangtokani haina order takibani Lamzing ba group of companies ke chairman Sanasam Jai Kunmapan apokpat leikhijaba kulal Leifam Thobal Kiam Sifai ngasi Chief Judicial Magistrate Imphal West ki special court puthoklab matung makhatana mahaki mathakta Imphal West ki special court puthoklab matung makhatana mahaki mathakta thizinaba ED nimit tara mangani judicial custody remand lautakre
aduga mari lenena sanasam Jackie police custody remand lautuna lakhiba adu matam sukibaga loina ngasi court puthoraki sanasam Jackie ki defense counsel na bail da thadok pinaba court da haizaki adubu sanasam Jackie ki matakta akonba oina miyoi tara tarukna wakalakpaga mari lenena lok Khatkiba last FIR case aduga mari lenina Iona sanasam Jackie bu APP ki khutangda formal arrest tawjun tawna ba haizaki hari maduda court na case adugi IO gi maikedi gi submission tawrakiba case record yenglaba matung thasiki tara taruk faba judicial custody remand pi kibani chairman of Lamjing group of companies sanasam Jackie chai kunmapan apokpa laikitaba kula thawal kiam sifai gi mathakta Imphal police station atunga tongan ba investors singna tharakpa Pongi scheme haina khangnariba Pongi scheme chalaibagi charge da police na faduna judicial custody remand da ladiba misak asing asi chief judicial magistrate Imphal mahaki matakta tarakpa case amaga mari lenina mahaki hanaga manaba case kamari lenina remand matam lorabasu court asina makata na Mars tarahumdai faba judicial remand pikre hariba court asina accused asida Lisangani tara taret amadi lisangani kunmatoi Ponzi scheme paikatuna investors singda makoina invest tawkiba paisa gi amount adu yamna chawna return oina pigani haina promise tawkiba galonina maki Ponzi scheme asi hawdokiba galonina state asigi manung amasung mapal state singda paisa tanbagi companies sing hangdoktuna mahaki group asi chalaiba hawkibani tungda company asigi policy soiduna Kairakpadagi investors singda pigadaba thagi interest piba ngamdabadagi mahak mapal lamda lotuna laikibadagi Lamjing group of companies asi mamang chahidagi administration oirakibana investors singa mari lenaba authorities singda action lokhat pinaba official oiba complaint kaya tawduna laki tungda state amasung center government na thamliba enforcement directorate ki official case ama lokhatuna company asigi managing director oriba Jackie amasung mahak kaloinana business partnership ki matakta case ama lokhatuna investigation chathaba haukibaga loinana Jackie Kolkata dagi ED na Kolkata dagi farba matung Kolkata gi court amadagi transit remand lautaraba matung state asida January thada purakjuna mahaki matakta lokhatkiba complaint case taruk register tawduna leribani Hauzik lamdam asigi mafam kayada ising fangdabadagi awaba mayuk narib awaba miyam na mayuk nabagi chang nong monomagi hengalakli Ukhrul district tasu hauzik ising fangdabagi awaba kaya mafam adugi miyam na mayuk nari maram aduna lenga ki maikedige meeting sangbiyu haina Ukhrul ACG MLA Ramuivana chief minister da iba Gerald Pisinduna puning chingshin kre hari MLA Ramuivana chief minister da pisin ki ba Gerald aduda hauzik Ukhrul gi miyam na Tagnaba ising fangdabadagi awaba kaya mayuk nare Ukhrul gi maru oiba turen ani Singuira river amadi Kogchi Kongray river ising tatkre Ukhrul PSED gi manpower award pa leibana ningtina miyamda ising piba ngamdre hauzik water supply gi lineman ani khakna mathau tawduna leire hiram asigi matang da sulenga na bijeng sangbiyu miyamna ising gi awaba mayuk narib asi koknaba Kudaki oina Ukhrul district headquarter the water tanker manga PBU Chief Minister's Relief Fund Special Development Fund SDF yauna mari lenaba source singdaki kudaki oiba fund thadabiyu amadi hauzik ningtina mathau toba yadraba water pipeline singsu semjin biyu haina palli hari Mars manga faba undergraduate UZ gi oza Pidrabadi Mars tarutagi hogadaba Dhanamajori University gi syndicate singi mifam athingba thamle haina coordinating body of DMU College Student Union CBDMU CSU gi treasurer L Tomba Maitina Fongdokre ngasi DM Arts ta pangthokiba CBDMU CSU gi pawgi mifam amada mahak na makata na hai hokiba January kuntareta Dhanamajori University gi maire singbo Pungning fana larik tambinaba PG amadi UZ takpa oza sing khaidoknaba Dean's Principal of Constituent College DMU Authority ki official DMU Teachers Association amasung coordinating body of DMU College Student Union punna faminaduna PG amadi UZ takpa oza khaidok pinaba yanaba warol thamki lorina numit asimak tada DMU ki VC na PG amadi UZ Teachers Classification ki office memorandum thoki hariba classification asida oza sina PG amadi UZ takpa ki option February 10 fawda Pisilakna ba order aduna panke January 18 dagi PG class tawni hajuna DMU na notification thoklabaso ozagi classification tawdaba ngasi Mars ani yoraba fawba class matik chana hoba ngamdre
School of Humanities ki UGC lisangani taranipan ki RR follow tawjana PG oza khaijutna class chathari adubu School of Social Science amadi School of Science ki oza classification tawba matamda oza ayamba PG ki lotion kiduna UG ki oza leitre taseng namak UG takpa oza masak takpi dabana UG tamleba mahiroi singi punsi mangpa yana leire jai khudingi PG amadi UG takpa oza khaidok tabana UG ki class ahoba kaya leire basu exam na nansin kiba awaba kaya Thalaba DMU ngasi su hong balai School of Science amadi Social Science Mathau taba qualification yengtuna PG amadi UG ki oza khaidok piu haina makata na phongdoki Haiba akiba sina kari oirapa yabge haiba matamda aikogi palli order sida aikogi UG ki oza si tasinamak laite aikogi PG ki oiba sigi order sida palli bisi karmaina pange haiba matamda dakar oiba taragadi UG ki class ta u haina aikogi kaigumba close pale masigi akiba sina akogi huji tamiba UG da tamiba tongan tongan ba college magi mahiroi singa si akogi tung da tholakpa matamda akoi class to bidaba na trai kai gumba UG da khudung cha dam la kuma matamda khuna complain to matamda khoi di PG go jani khoi class nang tre na dum bahar ko matamda khoi claim to ningai leite Ngasi numit jungba matung pung 12 minute kun mga rom taba matamda Imphal East District Police Commando gi kangpuna ngarang Taratarok suba AR na pira kiba input amagi matung ina kairang umang leikai da thiba humbagi thabak jathabada gang ama nongmega konana fakat pangamne hari farabami ado Imphal East District ki kairang umang leikai dagi MD Ivungo alias SKJ kun mga apokpa leikidraba MD Abdullah Kawi mangodagi point kuntrani togi pistol ama kapa yariba nongmai maru ani yawa Maxine ama mobile phone ani fangle makata ba wahang pang satana ba hingang police station da kusina kre hari Nakalamaramda Taratarok Suba Assam Rifles na pirakiba input amagi matung ina Imphal East District Police Commando gi kangpuna ngarang ayo pung 12 rom taba matamda Sengmaizing Bazar da chatakiba operation da pripakilami ani fari hari faraba sing adudi Sengmaizing maning lekai thoksom Chandramani Singh alias Nauba Chai Nifutaret apokpa TH Pari Singh amadi Sengmaizing thonga makha lekai digi Sandam Rame Singh Jai nifumanga apokpa leikitraba S Achau Singh Kawi makoi anibu wahang pang satabada Thoksom Chandramani Singh alias Nauba mahakapuna faminaraba Sandam Rame gi khutangda luf aduda yawbani aduga Sandam Rame Prifa ki Publicity Secretary Mr. Poiregi makada thabak tawbani haiba khangba ngambaga loinina makoina Poiregi pautak matung ina miyamdagi sel khaibagi thabak jatai amadi numit tarani rom gi mamangda miyamdagi khonggat ki ba lupa lising kunsu Poirene tharakpa Miyoi amada kusinakre haba khangba ngamle makata bawang pong satanabagi damak mayang Imphal Police Station da kusinakre hari ngasi ayupung mapan rom taba matamda moredagi Imphal tamna lakpa miyoi ama kun suba Assam Rifles ke kangpuna khudeng tabi check post check tawbagi thabak jathabada sana viskit taraga konana fari hari farabami adu Technopal District ki SM Langzoi Village tagi Swantak Lunja Hau Wi-Fi apokpa S Hem Khai Wi-Fi kawi fagalaba sana sing adu chawrakna kilogram amaga gram chatruk ram lumi fagalaba mi adu sana sing aduga loinina Technopal Police ta khusina kre hari SDDCM na Meitei Mitei Singbu ST ki list chal hello Manipur Lengana Center lengakta athuba matamgi manungda recommendation thagadabani haibgi davi tawduna SDDCM na wakalon manaba love sing amadi miyamga loinina changsilakpa khongjang hena kansilakli ngasi su tongan ba mafam ahumda khongjang changsinkre ngasi ayuk pung 13 rom taba matamda SDDCM gi meeting makada singjamai ketel fambi ima singal loinina singjamai dagi assembly tamna rally chatna ba khonaki adubo police ki kangpuna thaki Lamfel sana kaitel jasu akoibida leiba maira paibi sing amadi kaitel fambi sing na khongjang sangsin bagal loinena rally chatki wangoi da leiba club organization sing maira paibi kaitel fambi amadi wafagi player sing na wangoi kaitel da SD demand tawduna rally chatki khongjang sing aduda pamdaba tawdok sing thoktena ba police ki kangpun akan maongda ngak senbaki thabak chathaki State asida changsiliba war on drug ki sarukama oina ngarang Chandal District Police Laikunda Leiba Nipan Suba Manipur Rifles Forest Department Chandal amasung taramanga Suba Sam Rifles yauna punba team amana Kongtal Hill Range da acre marifudara mapan rom da tharamba popi sing yan thatuna manghan kibaga lonina mafam sing aduda saduna thamlamba lotang sang kuntaret mai thaduna manghan krehari
Amaromda District Police Kangpopi MPTC Taruk Suba IRB Forest Department NAF Amadi NCB Apunba Kangpunasu Cycle PS ki Manung Chenba Tingsan Amadi Laisangi Ekar Kunromda Taramba Popi Pambi Singsu Yantat Krehari. Mipum khudingda lengaki thabak piba haibasi oithoktabani haukiba chai khara ase danaha singna masana masabu thabak pina ba honarapagi awanba ama laklibasi thaganingai ni haina Dr. Thangzam Dablina Fungdokre wafam asingasi mahana All Manipur Candle Makers Association gi anirak suba foundation de gi tharamda athoiba mitungnen oina saruk yabada Fungdokibani Major Khulte leiba Manipur Press Club te pangthokiba All Manipur Candle Makers Association gi anirak suba foundation de eduda rims gi Urologist Professor Dr. Sinam Rajendra, Manipur Development Council ki President Ayam Mairava Kuman Amadi, Association Asaki President Kontauzam and Anandavi Laymana Dasta from the Nahudoki, Bavina Grove ki Chairman and Managing Director Dr. Thangzam Davlina Makataradun Hai, Construction ki skill training the Mai on Silabadi Mapal Lamdaki Laktuna Tavak Suri Bakaya Ase, Lamdamasaki Miam Namot Sinbak Ngamgani, Ajoba Manufacturing Industries Kagnatana Small Scale Industry that Hawaii Haksang Yauna Honorabadi, Tabak Bibak Ngambada Natanal. Laivaki economy gi phagandaba honabada chawna mating pangani haina Fungdoki Association asagi President Kontauzam Anandavi Laymana amadi Dastafam ki basingnasu maru aiba wafam kaya thamki Masih maru aiba maramdi akoina tanarisi akoina thabak toge yang matam akoina tanarisi Manipur sarkar thabak sibne natarna central government ni thabak sisu yamti akoina tanarisi Manipur akoigi samaj de da Tabak Haragadi, Manipur Sarkar, Tabak Sibu Tabak Langayana, Koigi, Organization Company, Ahumley, State and Tabak Torium Amsi, my Milising Amakray Happy. Adu Mohesi, the say Tara and a Koigi Winner and Tabak Torapsi, Alamandinati, Ipin Painted. Manipur Lengaki Department of Social Welfare District Child Protection Unit DCPU Thawbal na senduna nomagi oina wakal taminabgi tharam amangasi DC Complex Thawbal the Labor Counting Hall the pangtokre Protection of Children from Sexual Offense POCSO Act 2012 amadi Adoption Regulation 2022 haibahiramda pangtokpa wakal taminabgi tharam adida Thawbal Zilla Parishad ki Chief Executive Officer Khetrimayum Umananda MCS District Child Protection Officer Thawbal Konjengwam Anita Amade, Chief Medical Officer Thawbal Dr. Wainokol Singh na matang Singh na Toiba Mitunglen, Tharamopu Amade Akanaba Mitunglen Singh Oina Saruyaki, Legal Cum Probation Officer Amade Child Marriage Prohibition Officer Thawbal, Rina Chanu Barangtemna, POCSO Act 2012, Amade Child Marriage Haibahiramda Amade, Department of Social Welfare HARA Program Manager, Gyani Lakshmi Thongamna Adoption Regulation 2022 Hariba Hiramda Resource Person Oina Wangangki Ngasiki Tharamadada Angalwadi Worker Singh Mahiroina Chingba Kaya Susaruyaki Iningtau Kanglai Pibarel ki miting makada Utra Sanglen Sana Konungi Thaumi Singnalai Haraubung Singda Chatuna Yingsin Balep Trihari Utra Sanglen Sana Konungi Publicity Sana Konungi Laishuram Poiraiton ki Cherol Amanahai Huidrom da Harau Riba Ivudau Nongren Pakhangba Amadi Yorbung da Harau Riba Chingkai Ningtau Imat Thambal Lairembi Harau Riba Mafam Sing Chatuna Yingsinkre Khongchat Aduda Angom Ningtau Laifam Lakpa Wangkai Rakpa Amadi Kavam Lakpa Hariba from Naiba Singasina Saruyaduna Lai Haraubung Ani Asida Chatuna Selungba Lai Committee Amaiba Pena Amasung Maibi Singunatuna Take Tikadana Lai Haraubagi Pautak Sing Piki Baga Lunina Committee na Section Nangak Senduna Kana China Bat Toktana Ing China Harauna Bawafam Sing Su Tamki Hari How Kibai Chahi December Taramatoida Kuntranipan Suba National Federation of Dalit Writers Listangani Kunitoi Delegate Panchasil Asram da Pangto Kibatharamda Tongan Bahiram Singh da Singtaningai Oina Matau Ningtina Tauba Mio Singh Kankatuna Mana Pikre Jayasaki February Taratareta Nepal Gi Kathmandu da Pangtokipa Tarahumdoi Suba Asian Federation of Dalit Sahitya Listangani Kunumdagi Tauramda Asia Gi Ahanba Oina Champion of International Takiba Mana Fanglakraba Singh Yauna Taramna Opagi Taram Ama Lakliba Mars Tareta Dalit Sahitya Academy Manipur na Sinduna Taramna Opagi Taram Ama Pangtoklagani Haina Dalit Sahitya Academy Manipur Secretary VK Luwang na Thadrokpa Cherol Amanda Kangalakli
Lotus Club Hianglam Mayai Lekai gi Nifutaret Suba Foundation Degi Tharom ngasi club asigi ground apang thokre Tharom aduda Hianglam Gram Panchayat ki Pradhan Elangbam Santibala Devi na chief guest Lotus Club Hianglam Mayai Lekai gi president Elangbam Ivo Chona president Hianglam GP gi ward member Lema Popam Priyo Kumar Hianglam Police Station ki OC Oinam Joy Mangol Millennium Institute of Science ki founder Elangbam Jiten Amadi SEDO Hianglam ki Hanagi President Elangbam Vormanina Guest of Honor Singoi ki Tharom adugi Sargama Oina Club asigi President na Club ki Firal Chinkatpaga Lonina Club asigi Laikidaba Founder Sing Amadi members Singi Mafum Daika Laikat Tamduna Ikai Kumnaba Utki Amadi Manipur State Award for Literature 2022 Saite Academy Award 2005 Zananeta Irapot Mana 2022 na Chingba Fanglaba Sakraba Iba MAIBAM Navakishore Amadi Mr. Manipur Contest Lisangani Kunitoida Kilogram Humfu category da Ahum Subat Tarakiba Body Builder Lema Popam Sasindananda Anibusu Harau Taramna okay. 32 Wangkem Kendrogi Manung Chanba Yaripok Singa Makaleka Deliba Singa Huidrom Leka Water Supply Scheme Asi Hokibatha Marongi Mamangdigi Ising Pipa Lepre Ising Pipa Lep Kibasi Water Supply Scheme Asiki Damak Tobal to Relgi Ising Chinkatpada Season Naraba 5 Aduna Miang Ising Pinaba 5 on Tokraga Aremba 5 Aduna Tikadar na Pukibadagi Ising Chinkatnaba 5 later bana Ising Chinkatpa Lep Kibani Haina Yaripok Huidrom Leka Sanction Larambi Klafke Gerald Amana Hiragli Gerald aduda maka taribadi thaudok adugi matang da thavak suri ba tikadar da sukayarak haizari adubu tabidre mari lenaba department na su yengsen bidre maram aduna singa amasung huidrom lekai khungang singa sida isingi awaba mayuk nare athuba matamda ising chingkhana ba 5 amasung wat hauribal lerak singi 5 ting bidrabadi miyang walonina kan bakhongjang sangsilagani hairagli All Travel Students Union Manipur Atsumna Atuba Matamda Lengak Asina delimitation ki thabak paikhat piyu haina demand tawkre Atsum gi Cherol Amana Hai Atsum Subcommittee on Delimitation ngarang pangthokre amasung matam sangna delimitation tawduna leriba sigi matang da khanagre All Naga Association Manipur Ansam Kuki Students Organization KSO amasung Atsum gi mihut sing yawa subcommittee asina issue sigi matang da kupna khanake Loinana Election Commission of India na Manipur State delimitation pangtupa ngamjiba se karigino haina wafam puthok naki masi Indian Constitution ki Article 14 ki makada Fundamental Rights Khongoi nabani haina phongdok naki Delimitation Demand Committee for the North East State DDD-NE amadi North East State Forum on Delimitation NESFOD gi mifam atsumna solidarity utli amadi sogale loinina atsumna luf ani asida pangba yaba mating pangani hari National Highways and Infrastructure Development Corporation Limited NSIDCL ki Project Monitoring Unit PMU Technopol na Jivan Hospital Kakching Kapuna Sanjana Nongmagi Aiba Free Medical Camp ama ngasi Technopol District Headquarter Daliba Technopol High School de Pangthokre NSIDCL ki Corporate Social Responsibility CSR Activity for Financial Year 2022-23 ki makada pangthokiba ngasi ki Free Medical Camp aduda Jivan Hospital Kakching Medical Team namhairoi singamadi Kunja Singpun Miyoi Chani Yankairom Laing Bakal Loinina Hidak Langtak Sing Sulem na Piki Hari NSIDCL PMU Technopol gi Deputy General Manager Pravas Das na Phongdorakpada NSIDCL gi Corporate Social Responsibility ki Manung Channa NSIDCL Project Monitoring Unit Technopol na Jivan Hospital Kakchinga Kusam Naragang Asigi Medical Camp asi Pangtoktuna Miyoi Kaya da Laing Bakal Loinina Hidak Langtak Sing Lem na Fangali Loinina Nupi Macha Sing da Sulem na Sanitary Pad Yantoki Aduga Technopol High School da RO water filter amaso numit nini homni gi manung da thamlagani haiki All know that safety is a primary concern for driving in NH roads. So it is my earnest request to all of people who are traveling through NH and other roads also to maintain their safety. Jaliangrong Civil Organization Jet CO gi Cherol Amana Hai Housing State Government ki makada thabak toriba Dr. Singna makoi gi demand singa mari lenina chatariba indefinite cease work strike asina maram orega sel thum ningtina paisa daba chingi manung hanjin bada leiba kunja singna chauna waba mayuk na hale Jet CO na thadropa press release asina hai manung hanjin ba chingi zagat leiba kunja singil
Chingi lamda alternative healthcare facilities sing leitabana maram oiraga hauzik chathariba strike asine healthcare gi matangda yamna khudong chadaba ma sing mayok nahali aduga Imphal Valley amasung Tampaki district singdagi private hospital sing marang kaina leiba maramna healthcare gi awaba sing asi khara makai kokhan bangamle asigumba Chingi khun singda strike asine maram oiraga healthcare facilities sing Kudong chadaba si yenglaga jet si ona state government da hauzik doctor singna taliba demand sing ase khana bituna yanaba ama athuba matamda puraktuna Chingi khunja sing wariba sing ase kokhan bi han appeal tawri aduga organization asina su strike tawriba doctor singda Chingi district singda khunja sing healthcare facilities paralyzed oikibadagi wanariba si yengtuna makoina miyangi sevagi damak daitalaina profession asidal Laukibani haba kaubiganu hari aduga miyoibagi punsi sing ase khwaidagi mamal yamba karigumba posak amatana mahut sinba yaroidaba posak amani haiba sisu kaubiganu hari Chingi khunja singi yaifana bakhallaga Jaliangrong body amasung Jaliangrong youth front naso state government Dr. Singh na taliba demand sing ase khana bidura yanaba ama purakpana hauzik Chingi khunja singna healthcare facilities sing leitabana maram oirga thengnari ba awaba sing ase kokhan biu haina appeal tarakle State ahum magda hanage chief minister sing amuk hana mai pakre Tripura amadi Nagaland da VCP anoba lalong yat pa haukre Meghalaya dadi NPP ki lengak adamak leragani hiram asida Mami TV ki paudam ama Yumthang naribi state sing oiliba Nagaland Tripura amadi Meghalaya State Assembly election gi vote masing chibi thabak haujik nya ki manung da loiragani haujik kendra khra khak vote chibi thabak sathari haidi state ahum asimaki oina chief minister gi thau puram sing mikhal asida mai pakre Nagaland gi oina BJP gi mirep oina songthoki ba hanagi chief minister ne Furio mai pakre mahang apunba vote masing lising tratet ka subna nipuga manga phangduna mahaki lamba oiriba congress gi mirep tagi laksana mai pakhi bani haire Tripura gi chief minister oiriba Manik Saha amugana BJP gi mirep oina mai pakre mahakna INC gi mirep oiriba Asi Kumar Saha dagi vote masing yamna hena mai pakhi haire loina Meghalaya da NPP gi mirep oiriba State adumaki su chief minister Kona K Sangmasu South Tura Esida mai papangam kre mahakna mahaki khwai naknaba BJP gi mirep oiriba Murnat Manakpu mai thiu piram khibane Kona K Samana apun vote masing dising taraga subna mogdra phangdra mai pakhibane haujik phawbi oina Nagaland da BJP na sit train thoi da mai pakre independent namari LJP Rambilasi ani NPP gi manga NCP gi manga NDPP gi kulgi humdoi RPI Athwali gi ani mai pakre aduga JDU na sit amada hawjik lit tawdon chatle NCP na sit anida aduga NDPP na sit anida mangjin thana chatli haire state asi oina BJP na apun ba sit train thoi amasung BJP ga puna chatminari ba NDPP na sit kulgo humdoi hawjik phawbi oina phangmana maram oiraga mafam asida BJP amasung DPP gi oiba apun balengak ama semlagni haina lobo yare Tripura gi oina Bharatiya Janata Party BJP na sit kunthama thoi phangmag loina sit ama mangjin thana chatli CPM na sit taraga mathoi INC na sit ahum IPFT na ama TMP na tarahum doi phangduna hawjik phawbada BJP na mangjin thari Meghalaya gi oina AITC na sit mari phanglaga amana lit tawdun chatli BJP na sit ani phanglaga sit ama lit tawdun chatli SS PDP na sit ani independent na sit ani INC na sit manga NPP na sit pun phangmag loya na sit manga da hawjik let tawnu chali aduga PDF na sit ani UDP na sit tara mathoi Voice of the People's Party VPP na sit mari phangduna hawjik phawbada vote masing chibagi thabak chathari athu matagi manungda vote masing chiba loiraba yai habi thajanaba leiri Sedek asida amukan na Tripura gi chief minister oina mai pakraba Manik Sahana election mai pakpagi mikup adumakada mahaki dolgi mioi singda hingsa gi thabak sathadanaba amasung mai pakpagi nungayo phongdok atopa politician party sing amasung miyamda akai pidanaba akanba section wa thamkhre Meghalaya gi chief minister Kona K Samana su mai pakhiba mikup adumakada mahaki praja miyamba amukana thagatpa phongdokpa loyana Mafam adugi parja singna NPP da aset pathajabat thamle parja singi thajabadu NPP na khak mangaloi haiba wafam sing phongdokre amrom Nagaland gi nephew rio su mai pakhiba loirana naga parja gi miyam thagar pa phongdokhiba loirana athu umatam gi manungda naga santi gi wari warashin proknaba hotnaragni haiba wafam thamkhre hairi Makha tabada sanabagi pau pizari International All Style Martial Arts Federation amadi
World All Sports Game Federation ki meeting makada chaliba chei asiki April thagi tang tare tagi mapan fawa Cotton College University Indoor Stadium Assam India da Indiana Yumbu Ojina Third International Games lisangani kunumdai pangthok lagani hariba game asida India gi mahut senjuna saru yagada ba khangalaba Manipur gi sanaroi singna lakliba Mars ki tang tara manga fawa gi manunda mari lenaba che chang sing Zomashar Sports Association Manipur gi singzami singa matak Imphal West ki da office da pisalak na ba khangalakli Mamang Tagi February Kunmanga Dagi Hauna Jurivam Gi Vidyanagar da Leiba Multipurpose Sport Complex da Jurivam District Cricket Association ZDC NS Sanjuna Chatarakli ba ZDC 20 Trophy Lisangani Kunumdai gi ngase sanak ba mapan suba match da Sonapur GP amadi Samu Punbi Kanglaicha Club Anina Sanaki Samu Punbi Kanglaicha Club na fielding tawduna over kunda all out oraga Chama Nifu Manga Yeram Laga Run Chama Nifu Taruta Target Tamlamki Sonapur JP na over Tara Manga Ball Anida all out Oraga Run Marifu Manga Yeram Laga Wicket Marida Maipaki Tara Suba Matchda SRCK Gadam Dala Amadi Varak Circle United 2 Anina Sanaki Match Adda BCU 2 na fielding tawduna over kunda all out Oraga Run Chama Tara Mari Yeram Laga Run Chama Tara Manga Target Tamlamduna Maitiki SRC ke na over tara taruta all out oraga run humfu yeram laga wicket marida ngamke sanakiba match aduda SRC ke ge M Ramena match oike Arabi damare pau amuhana bizari House Tengasi demand for grant listing ani kunumdoi kunmarigi oina tongan ba demand taruki apun ba sanfam lupa crore listing home futara taret lakh home futara taret listing mari futara mapan pass tokre State asagi lomi singna har fangloi habiki mi pai ba tobigano housing urea bag lakh ama hen laire haina agriculture minister thongam biswajit na thasba pikre State asida migrants singi changsilakpa amadi saidang from lauriba asigi thingnaba CM na thobu oidina review meeting pangthokre Nongan ba misiga mari lenena sem kiba JAC da nupilof mangana sawat kre sena ba mioi suna father fawa asibahak sang laukiroi lauthokre North East ki state ahum magda hanagi chief minister Singh amuk hanamai pakre Tripura amadi Nagaland da BJP na anoba lalong yat pahokre Mami TV ki Manipuri Prime Time News matang asida loizare ming tabriba singbu amuka hanna chan mabam na krum jari Como sabua, nang adon tau lei ro ko. Ai sầu tan na neo ke ne yong ko. Ai hanubi, nang lei cha bi phak la par ke nom tau le.
Noi ngam de numim taw ba phi se chalaga dum chakhi jubo kari licha sajat no jubo ai na sali se kadai chali no khanga ba adu khanga do hangkadro ai na sali kai ro lai kai gi mi sing jin ne ma sa ma su sing je karam ba school na phai kadai da tam han ji ge kai do ji ge koi chen chen no khoi rin ma sa kum pai be ba ada nang na sai di ingon chu ri men se de ru do men nai da lai ba nang na su nu pa gi da mo de wa sa chi li mi na chi li mi ne ai su ni ga ai wa mo en khan ro nang na o pa sa ro no nang no nga ne choi mai tam ham di lai ra bra lai ti ye lai ti lai roi kadai lai ne ge nang dai ngun ta ran ge dum chakhi hei na su sing gi na moi gi mai ma sing tam ham sang ama ai na phajan ngang na lai ra kadai ai wa loi na re kadai de no ba se kari ma koi gi mami juna Success Education Foundation naidana konthau jamda amal lai boarding amal lai ba konthau jamda mun nak suna idana ada makhoi dei da tamhalata angang je mi gor ka dum thora ani hai ba mi ya mong gani yang ti hai ya na ma da mo na sema ngam go ba angang hung pu lo ram me ada he lo ge ada handak ti mayam sina kan na sapum la ko de angang sama phau bi tham de hai na aya bam di lai na ram makhoi do buk chang khadi ne lai ta na ti lai shu ju yong ta ma thor ka to ni hai ba di thak chi ka si thogolon chana lon chat pon mak sing ji tapi tam dina ba art ki acting di khodimak tam dina ba ma oja ma sen pira ka tham oja amam adagi amana masa nga thok chabang na ba sari saragi adagi barsen art ki tam dina ba oja ma adusu sen pira to pira thami adagi samkakpa adagi angang mutik natana thong wa thakpa hingon koiba kado loi na tambirga mi me hek wor kana thador kadori ni haiba adudi akhoi su su du san san lo si kai no tanna na ba haina re mi nang bo adudi nga sama sa na ba tong si chala da kida sasira sasira pai sasira chala yate Whether parents sing contact Success Education Foundation the link birakuna natraga hapchariba numbers contact tawbirakuna adom adom gi khudong jab do first come first serve oijagani